ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯤ ꯊꯝꯕꯥꯜ ꯁꯅꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯝꯕꯥꯜ ꯁꯅꯥ ꯑꯌꯨꯛꯀꯤ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯃꯅꯦꯝ ꯏꯕꯦꯝ ꯑꯗꯨ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯥꯏ ꯃꯧ, ꯏꯃꯥ ꯅꯪꯉꯣꯟꯗꯅꯦ ꯊꯕꯛ ꯑꯝꯇ ꯁꯤꯟꯅꯒꯦ ꯂꯥꯛꯋꯣ." ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯇꯞꯅ "ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅꯅꯦ ꯀꯩꯝꯇ ꯄꯣꯊꯥꯕ ꯌꯥꯔꯣꯏꯕ, ꯑꯩꯅ ꯄꯣꯊꯥꯕ ꯎꯕꯁꯦ ꯃꯉꯣꯟꯗ ꯆꯤꯛꯄ꯭ꯔꯥ ꯀꯩꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝ ꯇꯥꯅꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯥꯛꯆꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯋꯥꯈꯜ ꯇꯥꯕꯤ ꯍꯥꯏꯕ ꯏꯟꯕꯤ ꯃꯧꯁꯥꯗꯨꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯦꯝꯅ ꯐꯝꯂꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ "ꯏꯃꯥ, ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ? ꯏꯃꯧꯒꯤ ꯊꯧꯒꯜꯁꯤꯗꯅꯤ ꯅꯃꯥ ꯑꯩꯅꯅꯦ ꯍꯦꯛꯇ ꯄꯥꯡꯊꯔꯤꯁꯤ." ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯅ "ꯄꯥꯡꯊꯅꯤꯕ, ꯌꯥꯝ ꯄꯥꯡꯊꯅꯤꯕ. ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯑꯔꯥꯏꯕ ꯍꯅꯨꯕꯤꯗꯤ ꯅꯠꯇꯦ." ꯏꯇꯞ ꯇꯞꯁꯤꯟꯅꯔꯒ ꯅꯧꯊꯁꯤꯟꯅꯗꯅ ꯈꯣꯟꯁꯦ ꯃꯤꯠꯌꯦꯡꯅ ꯃꯤ ꯁꯤꯖꯤꯟꯅꯕ ꯍꯩꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯝꯗꯦ꯫ ꯆꯧꯕꯤꯁꯨ ꯃꯃꯧꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯗꯕ ꯃꯥꯟꯕꯗꯨꯗ ꯏꯇꯞ ꯇꯞꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯁꯤ ꯇꯥꯔꯤꯕ꯭ꯔꯣ?" "ꯑꯧ, ꯇꯥꯖꯔꯤ ꯏꯃꯥ, ꯅꯃꯧ ꯇꯥꯖꯔꯤ." "ꯋꯥ ꯍꯥꯏꯒꯦ, ꯑꯋꯥꯡ ꯊꯪꯕ ꯀꯥꯗꯣ ꯑꯃꯨꯛꯇ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯇꯧ." "ꯍꯣꯏ ꯏꯃꯥ, ꯑꯗꯨꯕꯨ ꯍꯥꯟꯅ ꯏꯕꯦꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯗꯕꯨ ꯀꯅꯥ ꯂꯩꯗꯧꯔꯤꯕꯅꯣ?" ꯆꯥꯎꯕꯤ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛ ꯍꯟꯖꯤꯟꯗꯨꯅ "ꯑꯩꯅ ꯇꯧ ꯍꯥꯏꯁꯤꯗ ꯇꯧ, ꯋꯥ ꯄꯥꯈꯪꯗ ꯍꯪꯒꯅꯨꯀꯣ." ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯦꯝꯅ ꯁꯥꯎꯕ ꯃꯥꯟꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ "ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯁꯦꯡꯗꯣꯛꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯀꯥꯗꯨ ꯁꯦꯡꯗꯣꯛꯄꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯃꯧꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ "ꯃꯈꯣꯏ ꯃꯄꯥꯅ ꯁꯥꯟꯅꯔꯝꯕ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯀꯨꯞꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯁꯣꯔ ꯐꯥꯎꯕ ꯆꯥꯗꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯂꯝꯗ ꯂꯧꯔꯒ ꯊꯝꯂꯝꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯈꯨꯝꯒꯗꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯣꯟꯅꯕꯤ ꯃꯆꯥꯗꯨ ꯂꯥꯛꯂꯅꯤ ꯈꯟꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯝꯕꯥꯜ ꯁꯅꯥ ꯃꯕꯦꯅ ꯂꯩꯔꯝꯕ ꯀꯥꯗꯨ ꯇꯥꯁꯤꯟ ꯇꯥꯁꯤꯟꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯃꯧꯗꯤ ꯃꯤꯇꯣꯞꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦ, ꯃꯣꯏꯒꯤ ꯍꯥꯏꯕꯨ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯗꯧꯅꯤ, ꯑꯁꯤꯗꯅꯤ ꯈꯜꯂꯤꯁꯤ꯫ ꯑꯁꯣꯝꯗ ꯏꯄꯥꯝꯗ ꯆꯠꯂꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ, ꯌꯨꯝꯗꯥꯡ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯦꯛꯇ ꯇꯣꯉꯥꯟ ꯇꯥꯍꯜꯂꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯦ ꯇꯣꯜꯂꯤꯗꯀꯣ, ꯇꯣꯜꯂꯤꯗꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯏꯁꯧ ꯂꯥꯡꯗꯅ ꯂꯝꯗꯨ ꯇꯥꯁꯤꯜꯂꯛꯄꯗ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯇꯥꯕꯨ ꯑꯗꯨ ꯎꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯁꯅꯥ ꯇꯥꯕꯨꯗꯨ ꯍꯦꯛ ꯎꯕꯗ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯕꯨꯗꯨ ꯍꯪꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠꯇꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯊꯥꯗꯗꯨꯅ ꯇꯥꯕꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯕꯨ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯎꯐꯨꯜꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯋꯥꯔꯝꯃꯤ꯫ "ꯑꯁ, ꯎꯐꯨꯜꯁꯤꯗꯤ ꯑꯁꯤꯗꯕꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯖꯥꯠꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯇꯥꯕꯨꯗꯨ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯥꯕꯨꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯅ ꯅꯤꯡꯊꯤꯅ ꯌꯣꯝꯁꯤꯜꯂꯒ ꯊꯝꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯁꯅꯥ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ "ꯁꯤꯗꯤ ꯃꯤꯡꯁꯦꯜꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯇꯝ ꯇꯤꯇꯥꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝ ꯑꯣꯏꯅ ꯇꯥꯕꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ "ꯏꯃꯥ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯡꯁꯦꯜꯗꯨ ꯃꯈꯨꯠꯇꯒꯤ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯎꯕꯤꯁꯨ ꯃꯃꯧꯅ ꯂꯥꯎꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕꯗꯧ ꯇꯧꯕꯗꯨꯗ ꯃꯄꯥꯟꯗꯒꯤ ꯀꯜꯂꯞꯅ "ꯍꯩ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ?" ꯊꯝꯕꯥꯜ ꯁꯅꯥ ꯃꯅꯦꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯕ ꯀꯤꯗꯨꯅ "ꯏꯃꯥ, ꯎꯆꯤ ꯂꯥꯛꯄ ꯑꯗꯨꯒꯤꯅꯦ."
Ihe noisidiba kigankhibasina usida fauba hek kire tawrisi. Thambal sana manemna nganglibadu tabada masing khajik paithoklaga masi khanubisina khangni khangdana akanai sakrabani. Asi haiduna thambal sana mingsildu yumlamba phiyeduna amukani yumsillaga tabudu hanagi mafamda dumak thamkhirami. Matamna sum chakhibana imung manung mayamdu chaba thakpa loiraga kolik wairam loisillaga magi kada tumba sangkhirami. Aheng nongyagi matam yausilakpa dwaida khanghaudana thambal sanagi masaduda thawai miral amana phutlauna phaujilaklami. Madugi matung ikan kanadana thambal sanadu mikap phatlauna thoraklami. Aduga masadu longna haugallaklaga phamung phamyaiduda khongraisanduna phamlaga. Hausikti ay ining tamlani. Thambal sanana akiba minoka manoklaga pukhawgalaga satke tawrami. Matamduda mahaki nupa manglemsu mikap thuklakpaga mapasanaduna magi nupi khudangdu taphaduna. Thambal ahingsida kaisage haribadu. Kanano thambal haibabo. Kaino nang natradi kana oidurike. Ahingsida phagimuk tawsina kaino hipulause. Asi haiduna manglem magi nupi khudangdu paiduna singsilami. Matamduda thambal sanadu agiba khonjel amaga loinana. Aigi khudangsi thado. Kaino nang haidubo. Asi haiduna manglemdu magi loinabigi manakta sangsinge tawrami. Adumna sangsinbaduda thambal sanagi masada sangliba thawai adu ngarang ngangduna masaktu akiba sakta mama langlaklami. Adubu tanzaduda manglemgi mama ibe madu mamang mahada mangrem hagrem naraduna lawbi khomi tawbadu hauraklami. Khoi magi hongnabido am aureni tawrisi. Asi haiduna manglem magi loinabigi makhuttu phathadoklamlaga mama ibe magi manakta satkhirami. Asumna tawbadudadi thambal sanagi masada sanglama thawaidu khoirang khoisaunana makoki masamdu gro hotlaga. Ainadi hekta tamnagi tawraga tamnabaga nanghauti tawrisi. Kanate masigi nupase hanjilakpa ngaiboina phaklang asida naplaga leirage aduga hekta khanganba haiduni. Asi kana thambal sanagi masadi yauriba thawai adu phaklangna phalangna songkhatlaga naplaga leikirami. Ngehake tungda manglemsu mamabu hongdoklaga ningthina tumhallamlaga magi kada sanglaklami. Adubu matamduda makhoige kada magi loinabidu leiramdabaduda makoktu haifet hotuna. Ini pisida karaidum chakrajat. Asi haiduna manglem mamaidu leiduna koilei leiraga yenglakpa matamda magi loinabina phaklangda naplaga leiribadu ubada haifet khanglami. Adubu masadu tapna phatharaga. Hey nangbu aduda kaidoribado. Yam tu kumtharo lawse lawme kumtharo. Irenjan tungba lawba. Law thawai adudi manglembu phajana kihallage haina ngairambani. Adubu manglemna adumna kidabida ilai laina haidorakpaduda upai leita phaklang adudagi napna naplaga kumlaklaga phamungda tumina kakhatuna tumkhirami. Mathangi ayuktu thambal sana kasu tawdaba magum imung manunggi thabai khang tawdun leirami. Tanjaduda chawbina masamu anibu kausintuna wa haige haina hairaklami. Manglem mamana dumna hairakpaduda ingangakna mamagi manakta sangsinduna. Ima kariyaru wafamno basi imana sukluna haisipo. Imagi asawba kaisu thoina luba budi nate. Ada wafamsi nakhoiga khanahodana imani hekta walep thokpado pamdabagini. Asi haiduna sawbina masanupada mapabungna thamlamba lonabi mamatondu kanangamche aduna masanupidu yumasin lawsinbiro haina hairakle haina tamlami. Mamagi wadu tabada manglemdi yamna ngakna. Pabagi lonabi ima koi pabna lawramlibu nupi sibu masing kayadi yamage. Pabagi nupi masa mayamgi laknabada imungsa wayongamdi sadrabni. Imagi asawba imasu kari haigadabanu khangdri tawrise. Masing thibagi loiba naidedo hektare. Handakisina loire khaluni hekta masu phenjalai. Adubu karidi upai lei hui ngaurabadi hui buthi haiduni. Nababuna lawrubanina honadabasi yadabani. Asi haiduna chawbina masanupagi pukningbu themjinbirami. Sanaribu waridu tabada thambal sanadi haifam khangdaba haibdu oirami. Wadi ngangda tumina dumak leirami. Manglemna sumlorasima dumit apaw miyenglaga isaldo tawbirasi. Hoinya aisu adumna khalibani.
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯧꯁꯤꯜꯂꯨꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯃꯥ ꯃꯆꯥ ꯃꯅꯤ ꯃꯧ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥ ꯈꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯇꯧꯔꯛꯂꯤ ꯃꯇꯧꯗꯨꯗ ꯃꯪꯂꯦꯝ ꯄꯥꯈꯠꯅ "ꯍꯩꯃꯥ, ꯊꯝꯕꯥꯜ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯊꯝꯕꯥꯜ, ꯏꯕꯦꯝꯃ, ꯃꯧ, ꯍꯩ ꯃꯧ, ꯏꯃꯥ, ꯏꯃꯨꯡꯗꯒꯤ ꯏꯁꯤꯡꯗ ꯂꯧꯊꯣꯛꯄꯤꯔꯣ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯄꯥꯈꯠꯅ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯂꯧꯕꯅꯤ ꯍꯥꯏꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ "ꯁꯤ ꯃꯀꯣꯛꯇꯅꯦ ꯈꯔ ꯊꯣꯝꯃꯨꯁꯦ." "ꯀꯔꯥꯏꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯀꯣꯛꯇ ꯄꯣꯞ ꯊꯣꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯆꯥꯎꯕꯤꯗꯨ ꯄꯥꯈꯠꯅ "ꯑꯆꯧꯕ, ꯀꯥꯟꯅꯔꯣꯏ, ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯃꯩꯅꯧꯗꯣ ꯑꯃꯨꯛꯇ ꯀꯧꯔꯁꯨ ꯆꯠꯂꯣ ꯏꯃꯥꯗ." "ꯏꯃꯥ, ꯊꯨꯅ ꯆꯠꯂꯣꯅꯦ, ꯏꯃꯧꯗꯤ ꯏꯃꯥꯅ ꯁꯦꯟꯅꯔꯝꯒꯦꯅꯦ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯗꯨ ꯇꯍꯥ ꯃꯥꯏꯕ ꯀꯧꯕꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯩꯗꯤ ꯍꯩꯇꯅ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯗꯨ ꯃꯇꯧ ꯃꯥꯟꯅꯕ ꯍꯥꯏꯗꯅ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯃꯆꯤꯟꯅ ꯀꯔꯤꯅꯣ ꯁꯣꯟꯗꯨ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯃꯨꯗꯨꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯍꯩꯁꯨ ꯈꯪꯗꯦ ꯍꯩꯇꯦꯁꯨ ꯈꯪꯗꯦ, ꯃꯆꯤꯟꯁꯤ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟ ꯑꯁꯤꯅ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇꯗꯤ ꯑꯣꯏꯔꯝꯂꯣꯏꯗꯧꯔꯤꯅꯤ, ꯇꯧ ꯁꯥꯕ ꯑꯃ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯒꯦ ꯇꯧꯕꯗ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯃꯪꯂꯦꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯆꯤꯡꯅꯅ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯂꯩꯔꯦ?" "ꯏꯇꯩꯃ, ꯇꯥꯗꯁꯦ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯌꯥꯅꯤ, ꯏꯇꯩꯃ ꯀꯧꯒꯦꯀꯣ, ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨ ꯇꯞꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯀꯣꯡꯗ ꯇꯞꯅ ꯃꯪꯂꯦꯝꯅ ꯋꯥ ꯍꯥꯏꯅꯤꯡꯂꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯜꯂꯕ ꯃꯥꯏꯕ ꯃꯩꯅꯧꯗꯨ ꯃꯃꯤꯠ ꯐꯠ ꯂꯥꯎꯅ ꯄꯥꯡꯂꯛꯂꯒ "ꯀꯔꯥꯏꯅꯣ? ꯑꯗꯨꯕꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯁꯤꯒꯤ ꯃꯥꯏꯕ ꯁꯥꯕꯁꯤꯗꯤꯕ, ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ, ꯑꯁꯣꯝꯗ ꯃꯥꯡꯒꯣꯜꯗ ꯐꯝꯍꯜꯂꯝꯕꯅꯤ." "ꯑꯣ, ꯑꯗꯨ ꯑꯣꯏꯗꯤ ꯐꯔꯦ, ꯑꯩ ꯂꯥꯛꯂꯒ ꯌꯥꯔꯦ." "ꯃꯥꯏꯕ ꯁꯥꯕꯅꯤꯅ ꯇꯧꯖ ꯁꯥꯔꯤꯁꯤꯒ, ꯍꯩ, ꯃꯤ ꯇꯥꯔꯤꯅꯤ ꯅꯪꯕꯣ." "ꯍꯣ, ꯇꯥꯔꯣꯏ, ꯅꯅꯥꯏ ꯅꯨꯄꯤꯁꯨꯅꯦ ꯈꯪꯖꯩ ꯀꯩꯗꯧꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯁꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯌꯥꯎꯕ ꯆꯐꯨꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯁꯥ ꯃꯎ ꯄꯨꯝꯕꯗꯨ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯗꯨꯅ ꯀꯟꯊꯣꯛꯂꯒ ꯃꯥꯡꯒꯣꯜ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯕ ꯃꯩꯅꯧ ꯎꯕꯗ ꯃꯪꯂꯦꯝ ꯇꯍꯥ "ꯗꯥꯗꯥ, ꯃꯪꯂꯦꯝ, ꯀꯔꯤ ꯂꯩꯔꯒꯦ? ꯅꯆꯥꯗꯨꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯣ? ꯗꯥꯗꯥ, ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯋꯥꯈꯜ ꯃꯥꯡꯂꯒ ꯎꯇꯨꯞ ꯇꯥꯕꯗꯧꯅ ꯇꯥꯔꯒ ꯂꯩꯍꯧꯔꯦ. ꯑꯗꯨꯅ ꯇꯥꯗ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯉꯥꯏꯍꯥꯛꯇ." "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ. ꯑꯩꯅꯦ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦꯀꯣ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ." ꯃꯪꯂꯦꯝ ꯃꯥꯏꯕ ꯃꯩꯅꯣꯅ ꯉꯥꯏꯍꯥꯛ ꯐꯤ ꯍꯣꯡꯕꯒꯤ ꯉꯥꯏꯔꯤꯅꯤ ꯇꯧꯔꯤꯕꯗꯨ ꯀꯨꯝꯂꯥꯡ ꯁꯨꯛꯄ ꯉꯥꯏꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯂꯩꯇꯥꯗ ꯐꯝꯂꯤꯅ ꯇꯧꯔꯤꯕꯗꯨ ꯍꯧꯒꯠꯂꯒ ꯆꯦꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯃꯩꯅꯧꯁꯨ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯏꯇꯞ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯪꯂꯦꯝꯗꯤ ꯉꯥꯏꯉꯝꯗ "ꯗꯥꯗꯥ, ꯂꯦꯡꯅꯕ ꯇꯧꯔꯁꯤꯔꯥ?" "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯩꯅꯧ ꯁꯣꯔ ꯄꯨꯡꯐꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯪꯂꯦꯝ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯥꯠꯂꯤꯉꯩꯗꯗꯤ ꯍꯌꯤꯡꯗꯁꯨ ꯅꯣꯡꯖꯧ ꯍꯥꯏꯕ ꯃꯇꯥꯡꯗꯨ ꯑꯣꯏꯕꯅ ꯁꯥꯎꯕ ꯉꯝꯗ ꯃꯥꯏꯕ ꯃꯩꯅꯧꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯩꯅꯧꯁꯨ ꯁꯣꯔ ꯄꯨꯡꯐꯝ ꯌꯦꯡꯂꯕ ꯇꯨꯡꯗ ꯃꯈꯣꯡ ꯀꯥꯟꯊꯣꯛꯇꯨꯅ ꯂꯥꯎ ꯆꯠꯂꯁꯤ. "ꯍꯣꯏ ꯗꯥꯗꯥ, ꯇꯥꯗꯅ ꯃꯥꯡ ꯊꯥꯕꯤꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯁꯣꯝꯗ ꯂꯥꯏ ꯁꯥꯟꯅꯕꯤ ꯍꯅꯨꯕꯤ ꯑꯃꯨꯕꯤꯗꯨ ꯃꯁꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯁꯥꯔꯒ ꯍꯥꯞꯂꯒ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯃꯁꯥꯗꯨ ꯆꯣꯡꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯗꯒꯤ ꯋꯥꯈꯜ ꯇꯥꯗꯅ ꯎꯇꯨꯞ ꯇꯥꯕꯗꯧꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯃꯤꯠ ꯐꯠ ꯂꯥꯎꯅ ꯄꯥꯡꯂꯛꯂꯒ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯁꯥ ꯃꯎꯗꯨ ꯊꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯆꯥꯎꯕꯤꯗꯨ ꯀꯤꯕꯒ ꯄꯥꯈꯠꯄꯒꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ "ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯕ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯀꯔꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ. ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯏꯇꯣꯞꯇꯒ ꯂꯩꯔꯦ. ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ?"
ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯧ ꯅꯨꯄꯤꯗꯨ ꯐꯥꯖꯤꯟꯅꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯆꯥꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏꯗꯨꯅ ꯁꯥꯎꯅ "ꯍꯅꯨꯕꯤ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯁꯣꯛꯂꯛꯄ ꯅꯠꯇꯤꯛꯂꯥ? ꯍꯥ, ꯅꯪꯒꯤ ꯅꯠꯇꯤꯛꯂꯥ?" "ꯃꯧ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯍꯥ, ꯅꯅꯦꯝ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕꯔꯣ? ꯍꯥ?" "ꯀꯔꯤ? ꯀꯅꯥꯒꯤ ꯏꯅꯦꯝ? ꯍꯥꯏꯌꯣ, ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯦꯝ ꯀꯥꯏꯅ ꯑꯍꯩ ꯑꯁꯤꯡ ꯌꯥꯝ ꯁꯥꯔꯛꯀꯅꯨꯀꯣ." "ꯑꯩꯅꯅꯦ ꯑꯍꯩ ꯑꯁꯤꯡ ꯌꯥꯝ ꯁꯥꯔꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯐꯨꯒꯗꯧꯔꯤꯕ, ꯐꯨꯗꯗꯧꯔꯤꯕ ꯈꯪꯂꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏꯗꯨꯅ ꯆꯥꯎꯕꯤꯕꯨ ꯇꯥꯅ ꯇꯥꯅ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯪꯂꯦꯝꯒ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯒꯁꯨ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯃꯪꯂꯦꯝꯅ "ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯅ? ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯍꯨꯏꯖꯤꯡ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ, ꯑꯩꯕꯨ ꯉꯁꯥꯏꯗꯒꯤ ꯇꯥꯅ ꯇꯥꯅ ꯆꯤꯛꯄꯗ ꯂꯣꯏꯔꯦ. ꯑꯁ, ꯏꯁꯥꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ." ꯃꯩꯅꯧꯅ "ꯏꯍꯦ, ꯏꯟꯗꯣꯟꯒꯤ ꯃꯥꯏꯒꯁꯤꯗꯤ ꯐꯖꯅ ꯆꯤꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ, ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ." ꯃꯪꯂꯦꯝꯅ "ꯗꯥꯗꯥ, ꯉꯥꯡꯗ ꯂꯩꯕꯤꯔꯅꯨ, ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯥꯅ ꯌꯦꯡꯕꯤꯔꯣ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯅꯧ ꯊꯝꯕꯥꯜ ꯁꯅꯥ ꯇꯧꯔꯤꯕꯗꯨ ꯇꯧꯁꯤꯟꯅꯔꯤꯅꯤ ꯈꯟꯅ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ "ꯍꯩ ꯕꯦꯝꯃ, ꯀꯗꯥꯏ ꯅꯈꯨꯠꯇꯨ ꯄꯤꯔꯛꯎ, ꯃꯤꯍꯨꯟ ꯌꯦꯡꯒꯦꯅꯦ." "ꯃꯥꯏꯕ ꯑꯁꯥꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯃꯤꯍꯨꯟ ꯌꯦꯡꯒꯦ ꯍꯥꯏꯖꯕ ꯁꯥꯏꯅꯦ, ꯈꯪꯂꯤꯕ ꯅꯪꯁꯨ, ꯑꯁꯤ ꯆꯥꯎ." ꯑꯁꯤ ꯍꯥꯏꯅ ꯈꯪꯍꯧꯗꯅ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯪꯂꯦꯝꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯍꯧꯗꯕꯅ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯗꯨꯗꯤ ꯃꯥꯅ ꯑꯇꯣꯞꯄꯗ ꯍꯦꯛ ꯍꯦꯛ ꯇꯧꯁꯤꯟꯅꯕꯗꯨ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯇꯨꯅ ꯊꯥꯔꯛꯄꯗꯨꯒꯤ ꯆꯩꯅꯥꯅ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯃꯪꯂꯦꯝꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯑꯣꯟꯁꯤꯜꯂꯒ "ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ. ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏꯒꯤ ꯃꯧꯁꯤ ꯃꯀꯣꯛ ꯆꯥꯛꯂꯛꯄꯒꯤ ꯃꯥꯜꯂꯤ. ꯑꯩ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏ, ꯑꯩ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯁꯥꯕ ꯃꯩꯅꯧꯗꯨ ꯃꯪꯂꯦꯝꯒꯤ ꯃꯃꯥ ꯃꯆꯥꯅ ꯈꯥꯝꯕ ꯇꯥꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯋꯥꯈꯜ ꯋꯥꯅ ꯆꯥꯎꯕꯤꯅ "ꯏꯁ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ?" ꯃꯪꯂꯦꯝꯅ "ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯃꯧ ꯅꯨꯄꯤꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯁꯤ, ꯑꯗꯨꯒ ꯀꯅꯥ ꯀꯅꯥꯅꯣ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯁꯤ." "ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯇꯧꯔꯁꯤ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅꯒ ꯇꯧꯔꯕꯗꯤꯅꯦ ꯐꯥꯅ ꯄꯨꯅꯕꯗ ꯋꯥꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯅꯝꯗꯅ ꯐꯥꯖꯤꯜꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯏ ꯁꯥꯟꯅꯕꯤ ꯍꯅꯨꯕꯤ ꯑꯃꯨꯕꯤꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥꯗꯨꯗ ꯊꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯉꯝꯗꯕ ꯁꯥꯗꯨꯅ ꯅꯥꯍꯦꯔꯒ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯃꯁꯨ ꯅꯨꯄꯥꯗꯨꯁꯨ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯕꯣꯛꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯁꯨ ꯅꯨꯄꯥꯗꯨ ꯁꯥꯎꯔꯞ ꯇꯧꯅ "ꯑꯕꯣꯛ, ꯑꯩꯅ ꯑꯕꯣꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯧ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯌꯥꯎꯒꯅꯨ, ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯜꯂꯦꯅ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯕꯣꯛꯅ ꯂꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯇꯧꯁꯤꯜꯂꯝꯃꯤꯁꯤꯕꯣ?" "ꯍꯥꯏ ꯑꯉꯥꯡꯕꯣ, ꯅꯪꯅ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯣ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯍꯣꯠꯅꯕꯗꯣ ꯑꯕꯣꯛꯅ ꯌꯦꯡꯕ ꯉꯝꯗꯦꯅꯦ. ꯑꯗꯨꯅ ꯑꯕꯣꯛꯅꯅꯦ ꯉꯝꯗ ꯂꯣꯏꯁꯤꯜꯂꯤꯕꯅꯤ. ꯑꯗꯣ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯍꯟꯖꯤꯜꯂꯛꯂꯒ ꯂꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯒꯦ. ꯑꯕꯣꯛꯇꯤ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯌꯣꯕ." "ꯍꯣꯏ ꯍꯣꯏ, ꯏꯁꯨꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯍꯦꯛ ꯄꯣꯊꯥꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯕꯣꯛꯀꯤꯗꯤ ꯑꯗꯨꯝ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ. ꯑꯗꯨꯒ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄ ꯈꯨꯗꯤꯡ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯣꯏꯊꯣꯛꯂꯒ ꯍꯦꯛꯇ ꯂꯩꯔꯝꯅꯤꯕ. ꯑꯕꯣꯛ, ꯅꯁꯨꯒꯤꯗꯤ ꯑꯕꯣꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ. ꯀꯔꯤꯒꯨꯝꯕ ꯑꯕꯣꯛꯅ ꯅꯁꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯁꯨꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯔꯝꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯕꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯃꯁꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ "ꯑꯉꯥꯎꯕꯣ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯕꯣꯛꯅ ꯏꯁꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯂꯣꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯗꯨ ꯃꯁꯨ ꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯎꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯃ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯒ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯕꯨꯡꯉꯣ, ꯏꯃꯧꯗꯣ ꯆꯥꯛꯁꯤ ꯄꯤꯖꯊꯣꯛꯂꯨꯔꯣ. ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯏꯃꯥꯄꯨꯅ ꯀꯣꯜꯂꯤꯛ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯜꯂꯒꯦ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯆꯥꯛ ꯄꯨꯈꯝꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯗꯣ
ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕꯤ ꯑꯃꯒꯨꯝ ꯏꯇꯨꯛ ꯇꯨꯛꯊꯗꯨꯅ ꯃꯈꯣꯏꯗ ꯑꯩ ꯈꯨꯠꯁꯤ ꯅꯥꯕꯅ ꯂꯣꯏꯔꯦ ꯄꯨꯂꯤꯁꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯀꯩꯗꯧꯒꯦ ꯊꯝꯕꯥꯜ ꯅꯪ ꯅꯥꯔꯁꯨ ꯅꯥꯅ ꯉꯁꯤꯁꯤꯃꯗꯤ ꯈꯥꯡꯂꯣ ꯍꯌꯦꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯤ ꯃꯥꯏꯕ ꯀꯧꯔꯗꯧꯅꯤ ꯁꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤꯁꯦ ꯑꯩꯗꯤ ꯄꯨꯂꯤꯁꯁꯦ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤꯅꯦ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯊꯝꯕꯥꯜꯁꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏꯒ ꯇꯧꯔꯨꯅꯨꯁꯤ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯄꯨꯈꯝꯗꯒꯤ ꯆꯥꯛꯇꯨ ꯈꯔ ꯀꯣꯠꯊꯔꯒ ꯇꯣꯠꯇꯨꯅ ꯆꯥꯛꯈꯣꯝ ꯑꯃ ꯏꯟꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯌꯥ ꯇꯝꯅ ꯏꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏꯗꯨꯅ ꯈꯪꯁꯥꯎ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯑꯩꯅ ꯆꯥꯔꯣꯏꯗꯤ ꯆꯥꯔꯣꯏ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯪꯂꯦꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯨ ꯈꯔ ꯍꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯁꯥꯗꯨ ꯐꯥꯊꯔꯒ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯣ ꯊꯋꯥꯏꯗꯨ ꯃꯪꯂꯦꯝꯅ ꯑꯗꯨꯝ ꯏꯇꯞ ꯇꯞꯊꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯆꯉꯛꯅꯅ ꯃꯪꯂꯦꯝꯅ ꯌꯦꯡꯉꯛꯇꯨꯅ ꯅꯪ ꯑꯩꯕꯨ ꯀꯔꯤꯝꯇ ꯀꯤꯕ ꯐꯥꯎꯗ꯭ꯔꯣ ꯑꯩꯗꯤ ꯅꯪꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯀꯤꯗꯧꯔꯤꯕ ꯃꯪꯂꯦꯝꯅꯗꯤ ꯏꯆꯝ ꯆꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯗꯨ ꯍꯥꯏꯖꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏꯗꯨꯗꯗꯤ ꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯒꯤ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯗ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯑꯩꯕꯨ ꯂꯛꯅꯕ ꯁꯥꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤꯗꯤ ꯈꯪꯒꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯐꯤ ꯐꯤ ꯀꯥꯝꯂꯛꯄ ꯃꯇꯝꯗꯨꯗ ꯃꯪꯂꯦꯝꯅ ꯁꯥꯎꯔꯤꯅꯦ ꯇꯧꯏꯗꯣ ꯐꯖꯩꯕ ꯅꯁꯛꯇꯣ ꯊꯤꯖꯤꯜꯍꯜꯂꯦ ꯍꯥꯏꯕꯅꯤ ꯃꯁꯛꯇꯨ ꯊꯤꯖꯤꯜꯍꯜꯂꯦ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯐꯤ ꯐꯤ ꯀꯥꯝꯂꯝꯕ ꯊꯋꯥꯏꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯇꯨꯅ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯒꯤ ꯑꯩꯁꯤ ꯐꯖꯕ꯭ꯔꯣ ꯌꯥꯝ ꯐꯖꯩꯅ ꯑꯁ ꯌꯥꯝ ꯍꯔꯥꯎꯏꯗ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯗꯧꯅꯤ ꯑꯗꯨꯏꯗꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯪꯂꯦꯝ ꯃꯇꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯂꯝꯃꯤ ꯃꯥꯏꯕꯗꯨꯅ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯇꯨꯡꯗꯨ ꯂꯩꯔꯝꯕ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨꯒꯤ ꯃꯁꯥꯗꯁꯨ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯈꯪꯉꯤ ꯌꯩꯁꯤꯜꯂꯝꯃꯤ ꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯩꯁ ꯃꯁꯤꯗꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯁꯤ ꯈꯟꯅ ꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯨ ꯆꯞ ꯂꯦꯞꯇꯨ ꯂꯩꯈꯤꯕꯗꯨꯗ ꯃꯪꯂꯦꯝꯅ ꯏꯪꯉꯉꯛꯅ ꯈꯨꯔꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯗꯤ ꯈꯨꯔꯥ ꯃꯅꯨꯡꯗ ꯍꯦꯛꯇ ꯂꯦꯡꯁꯤꯜꯂꯁꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯔꯦꯜꯒ ꯃꯪꯂꯦꯝꯒꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯊꯋꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯔꯦꯜ ꯎꯕꯗ ꯁꯥꯎꯅ ꯍꯩ ꯃꯥꯏꯕ ꯁꯥꯕ ꯅꯪꯒꯨꯝꯕꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯏꯕꯨꯡꯉꯣ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯗ ꯄꯤꯌꯨ ꯍꯣꯏ ꯈꯨꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏꯗꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯩ ꯃꯥꯏꯕ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯕꯅ ꯅꯪ ꯌꯦꯠꯄꯕꯨ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯍꯥꯏꯔꯨꯅꯦ ꯊꯋꯥꯏ ꯅꯣꯏꯒꯤ ꯇꯥꯠꯄꯥꯠ ꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔോ ꯑꯩꯕꯨ ꯗꯞ ꯇꯧꯔꯒ ꯀꯤꯍꯟꯒꯅꯤ ꯈꯜꯂꯤꯕꯗꯣ ꯀꯥꯟꯅꯔꯣꯏ ꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯛꯂꯒꯦ ꯈꯟꯅ ꯁꯥꯎꯅ ꯉꯪꯗꯨꯅ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯃꯈꯩ ꯐꯨꯗꯣꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞꯇ ꯃꯪꯂꯦꯝꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯃꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯈꯨꯔꯥ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤ ꯂꯩꯖꯔꯦ ꯀꯔꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯃꯆꯤꯟ ꯑꯀꯟꯕ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯪꯂꯦꯝꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡꯗꯨ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯈꯤꯛꯆꯤꯜꯂꯝꯃꯤ ꯂꯩꯋꯥ ꯌꯥꯎꯕ ꯏꯁꯤꯡꯗꯨꯅ ꯍꯦꯛ ꯊꯦꯡꯕꯗ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯁꯥꯗꯨ ꯋꯥꯈꯜ ꯃꯥꯡꯂꯒ ꯐꯃꯨꯡꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯪꯂꯦꯝ ꯄꯥꯈꯠꯅ ꯊꯝꯕꯥꯜ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯆꯥꯎꯔꯦꯜꯅ ꯕꯨꯡꯉꯣ ꯄꯥꯈꯠꯀꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯈꯨꯔꯥ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯊꯋꯥꯏ ꯑꯃꯅ ꯆꯪꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯒ ꯂꯩꯔꯦꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯈꯨꯔꯥꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏꯁꯤꯗꯗꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯆꯥꯎꯔꯦꯜ ꯃꯪꯂꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯪꯂꯦꯝ ꯆꯥꯎꯔꯦꯜꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯆꯥꯎꯔꯦꯜ ꯃꯪꯂꯦꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯋꯥꯏ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯦ ꯂꯃꯟ ꯈꯨꯝꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ
ꯅꯈꯣꯏꯒꯤ ꯏꯃꯨꯡꯒ ꯍꯥꯟꯅ ꯌꯥꯅꯗꯕ ꯀꯅꯥ ꯂꯩ? ꯃꯗꯨ ꯈꯪꯗꯅꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯒꯗꯧ ꯃꯥꯟꯗꯦ꯫ ꯃꯪꯂꯦꯝ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯆꯉꯛꯅꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯋꯥꯈꯜꯗ ꯃꯈꯣꯏꯒ ꯌꯥꯅꯗꯕ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯕꯗꯨꯗ ꯇꯞꯅ, "ꯈꯨꯔꯥ, ꯅꯆꯥꯅ ꯈꯟꯕꯗꯗꯤ ꯑꯩꯈꯣꯏꯒ ꯊꯣꯏꯅ ꯌꯥꯅꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯏꯃꯥꯆꯥ ꯑꯩꯈꯣꯏꯗꯤ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕꯗ ꯃꯌꯥꯝꯒꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯂꯩꯖꯩ꯫ ꯑꯗꯨꯅ ꯅꯆꯥꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ꯫ ꯐꯔꯦ, ꯅꯪꯅ ꯈꯪꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯑꯗꯨꯃꯛꯄꯨ ꯅꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯗ ꯃꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯨ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯋꯥꯈꯜ ꯇꯥꯅꯕꯈꯛ ꯇꯧꯕꯤꯔꯝꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯊꯝꯕꯥꯜꯁꯅꯥ ꯋꯥꯈꯜ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯪꯂꯦꯝ ꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯍꯟꯈ꯭ꯔꯕꯗ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯏꯃꯥ, ꯑꯆꯧꯕ ꯀꯩꯗꯧꯔꯦ? ꯈꯨꯔꯥ ꯃꯥꯏꯕꯅ ꯍꯥꯏꯔꯝꯕꯗ ꯅꯃꯧ ꯅꯨꯄꯤꯒꯤꯁꯦ ꯊꯥꯏꯅꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯒꯤ ꯃꯥꯜꯂꯦ ꯍꯥꯏ꯫ ꯏꯃꯥꯅꯁꯨ ꯈꯪꯕ ꯂꯩꯔꯕꯗꯤ ꯀꯅꯥ ꯑꯩꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ." ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯆꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯪꯂꯦꯝ ꯉꯛꯅ ꯃꯃꯥꯒꯤ ꯃꯁꯥꯗ ꯅꯣꯝꯗꯨꯅ, "ꯏꯃꯥꯕꯨ ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯏꯃꯥ, ꯅꯆꯥꯗ ꯋꯥ ꯂꯣꯠꯄꯤꯒꯅꯨ. ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ?" ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯇꯝꯂꯁꯤꯒꯦ? ꯏꯃꯥ, ꯅꯆꯥꯒꯤ ꯆꯤꯡꯅꯕꯁꯤꯗꯤ ꯀꯣꯛꯍꯟꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯌꯦꯡꯉꯣꯏ, ꯊꯥꯏꯅ ꯅꯄꯥꯕꯨꯡꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕ ꯀꯨꯕꯦꯔꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯇꯝꯄꯥꯛ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯀꯨꯕꯦꯔꯒ ꯇꯝꯄꯥꯛꯀ ꯃꯔꯤ ꯂꯩꯅꯕꯗꯨ ꯀꯨꯕꯦꯔꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯇꯝꯄꯥꯛꯄꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯨꯕꯦꯔꯅ ꯅꯝꯗꯅ ꯇꯝꯄꯥꯛꯄꯨ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯥꯎꯗꯨꯅ ꯇꯝꯄꯥꯛꯄꯨ ꯅꯝꯗꯅ ꯃꯤ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯄꯥꯝꯖꯕꯤ ꯃꯃꯧ ꯆꯥꯎꯕꯤꯒꯤ ꯑꯊꯨꯕꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯄꯥꯛꯇꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯕ ꯇꯥꯔꯦ ꯈꯟꯅ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯨꯕꯤꯅ ꯀꯨꯕꯦꯔꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯨꯕꯦꯔꯒꯤ ꯃꯃꯥꯅ ꯇꯝꯄꯥꯛꯄꯨꯁꯨ ꯂꯧꯁꯤꯟꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯀꯧꯔꯒ ꯌꯥꯝ ꯊꯤꯅ ꯐꯨꯕ ꯆꯩꯕ ꯇꯧꯕꯗꯒꯤ ꯇꯝꯄꯥꯛꯇꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯇꯝꯄꯥꯛ ꯃꯆꯥꯅꯨꯄꯥꯗꯨ ꯎꯅꯕ ꯃꯇꯝꯗ ꯀꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯃꯔꯤꯅ ꯄꯦꯟꯗꯕ ꯄꯣꯛꯇꯨꯅ ꯑꯃꯨꯕꯤꯗꯨ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯗꯨꯅ ꯀꯨꯕꯦꯔꯕꯨ ꯅꯨꯄꯤ ꯅꯍꯥꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯀꯨꯕꯦꯔꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯅꯤꯡꯕ ꯀꯥꯏꯅ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ, "ꯏꯕꯨꯡꯉꯣ, ꯏꯃꯥꯅꯗꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯄꯥꯈꯠꯄꯗꯨ ꯎꯕꯗ ꯃꯪꯂꯦꯝ ꯃꯃꯥꯒꯤ ꯃꯆꯥꯗꯨ ꯇꯞꯅ ꯐꯥꯊꯕꯤꯗꯨꯅ, "ꯏꯃꯥ, ꯄꯥꯈꯠꯀꯅꯨꯁꯦ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯋꯥꯔꯤꯁꯤ ꯈꯪꯂꯕꯗꯤ ꯈꯨꯔꯥꯃꯥꯏꯕꯅ ꯑꯗꯨꯝ ꯐꯅꯕ ꯍꯣꯠꯅꯖꯔꯁꯅꯤ." "ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯂꯥꯏ ꯁꯥꯟꯅꯕꯤ ꯑꯃꯨꯕꯤꯗꯣ ꯌꯥꯝꯅꯗꯤ ꯍꯩꯕꯅꯤ. ꯃꯥꯕꯨ ꯄꯥꯟꯅꯕ ꯉꯝꯕ ꯃꯥꯏꯕꯁꯦ ꯄꯥꯛꯅ ꯂꯩꯇꯕꯅꯤ. ꯑꯗꯨꯅ ꯏꯃꯥꯗꯤ ꯋꯥꯈꯜꯁꯦ ꯂꯩꯇꯥꯎ ꯍꯥꯏꯕ ꯌꯥꯗꯦꯅꯦ." "ꯏꯃꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯗ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯂꯒ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯊꯕꯛꯁꯦ ꯄꯟꯊꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩ ꯈꯨꯔꯥꯃꯥꯏꯕꯒꯤ ꯃꯅꯥꯛ ꯐꯥꯎꯕꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯅꯔꯨꯈꯤꯒꯦ." "ꯍꯣꯏ. ꯑꯗꯣ ꯏꯃꯥ, ꯅꯃꯧꯁꯦ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯕ ꯅꯠꯇ꯭ꯔꯤꯕꯅꯤ. ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ. ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯂꯦꯝ ꯃꯥꯏꯕ ꯆꯥꯎꯔꯦꯜ ꯎꯅꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯆꯥꯗꯨ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ "ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯏꯕꯨꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗꯗꯤ ꯀꯣꯛꯅꯕ ꯂꯝꯕꯤ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨꯕ. ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯇꯤꯟꯈ꯭ꯔꯕ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯃꯍꯩ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯗ ꯋꯥꯍꯜꯂꯕꯅꯣ. ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯂꯣꯏꯕ ꯅꯥꯏꯒꯗꯧꯔꯤꯕꯅꯣ?" ꯑꯁꯤ ꯈꯟꯅ ꯆꯥꯎꯕꯤ ꯊꯋꯥꯏ ꯋꯥꯅ ꯁꯣꯟꯗꯨ ꯂꯩꯔꯤꯉꯩ ꯃꯧꯅ ꯀꯧꯕ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯏꯃꯥ ꯂꯥꯛꯑꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯃꯧꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯪꯂꯦꯝꯅ ꯃꯥꯏꯕ ꯆꯥꯎꯔꯦꯜꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯤꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫
Warido taraba matungda Maiba Saurel waking ngahak tawduna leirami aduga tapna. Ibungo, misak adu kanano haiba khanglabani. Laithok tinthok tawduna phatta nungda thoknabagi mahut. Ahal adugi managda chattuna soikriba lalkiba pumba kaknarasi haina ningthina wari sabana phagani haina khali. Adakura adumna irai na wari sabase hita yagadrane. Maduna hena phatta nungna thoktabadi kamdauba. Ibungo, adugidi karisu khalluno. Yum madu satpa matamdane phatta nungna thoktanaba nang kurana angamba thakda hotnagani. Hoi kura phare dudi adum hekta tawrasi. Asi haiduna Maiba Saurelga loinana Manglem laisanabi amubu hegi yum tamna laklami. Asumna yumdu hek yaubaga makhogi konthong adu Manglemna kansingi tawbada Saurelna ngai khoi buko kedorgi kura ngai ko nakhongdo kansingi do ai laiwam ta na sonki hoi kura. Asi haiduna Manglem thangjilamge tawba khongthangdu handoklaga tumina leptu leirami. Maiba Saureldu masina laiwa masonduna konthong adu kansinba haurammi. Matamduda imungni hiptu leirambi laisanabi hanubi amubidu masada sawumma yaibadagi pukhagatuna mapalomda thoraklami. Manglem amubi ubada masada kitang khawtak jarami adumakpu Maiba Saurelna tapna bungo kigado nang khura yauri. Hoi khura. Asi haiduna Manglem tumina Saurelgi nakanda dumak inaduna sanlaklami. Matamduda amubi asaw babaga loinana. Nakhoi mafam masida kaidawba laklibano. Manglemna abok mamangda aigi paba mati abokna lanki mayamdo ngangpiyu haina haijaba laklibani. Madugi matam yamna henkre. Aina nakhoigi nabok adugi makhong koduna haijaba matamda tabikidabaduna ngasigi pibam ase asi oibani. Aduna nakhoi mafam masi thadoktuna yamtuna sakibana nakhoigi phaba oigani. Saurelna ine mamangna soikiba lanki mayamduna maram oiraga tungda lakliba ngangsingda awana pibase afaba natene. Amubi Maiba Saurelgi wadu tabada sauna mamit khana Maiba Saurelda yenglaklami aduga hena asawba khonjelga loinana. Ibungona mafamsida yausinbagi karina thaulege ha ine ithaude thoine leite haibabu nupa masasina ifamda makoigi awaba kokpiyu haina haizarare. Adumakpu ainadi laiwatini wa tawduna kapnabi khotnabi tawbado pamjadabagi ibungo sibu yumsida pudu laklibasini. Asi haiduna Saurelna amubigi asawbadu phatanaba kana hotnajarami. Tanjaduda amubigi masu nupa Thanil Zawdu thabak suba chatluraga hanjilakpaga mapa sanarami. Mayam lairamlibadu ubada ingangakna abo mayam laklibasibu karigino aboki thoiba abokpu kari hayo haibano. Asi haiduna amubi tapna phamthaduna masu nupada thokriba pumba tamlami. Thanil Zaw Manglembu manawni haiba khanglabada manaw nupagi nupida mabokna mamagi thawaidu thajile tabada maboki makhuttu chena paiduna. Abok asugidi abokna pumnamakni haukraba pinaba yamdo kauthuktuna lemhori punsi matek ase iben isu ingna nungaina leinaba hotnaduna. Wadu makha taba nangdringai amubina isu thoiba phare isuna tumna hairabanina abok ngasi haiba numit asidagi phattaba thabakse amuk hana tawkhraroige. Manglemna abokne khoibu ngangpireni haibse tabada nasuna hanna abokpu khurumjari. Yare nangsu kananate isu nupagi manawni aduna hek sangbada asida koithorao. Hoi abok adudi ekhoi sumu hannaba tawrage. Asi haiduna Manglem amubida khurumlamlaga yumdudagi thoraklami. Asumna numit aduda sengdoknabaduna amubina Thamal Sanagi masada masanupigi thawai thajilambadu lauthokirami. Madugi tungdagidi hanagumna ayet apan yaudana adumak pankhirami.